Nene sigi wahaiduna sauninglambe aigi wakhalsi khara makhaydi phathabi. Aina khwaidagi harauba khwaidagi nungaiba mikupta ma khaktani mitsida uriba. Wakhaldasu ma khaktani khaliba. Phamu ai chak thongge. Wari sum sanasiko nangsu saugatkanu. Apambasu adum koidana hai. Nangna haibagi matung ina nupido aikhoina mau oijagena haizabadi chatluredana. Adobu migi macha amana hankre. Waroi pot pubasu loire tarai khumle. Mayam phattaba nupine nenesi. Nungsibabu phagi oina khanba ngamba magi thamoido. Nungaibada oijasano. Adobu ai ma kaubadi ngamte. Aina hinglingaida aina khwaidai nungsina khanjabi makna atopa migi ngaksamda kundo hukini khanbada ai wadaba ngamde ninesi. Iyana haidosu chumi. Adobu laibakni haina khandoklaga loire. Nangisu yum banba soiba yade. Aikhoina aphaba migi mayumgi macha ningol kaya yengba haurise nang arimba tahalage hairiro. Punsibu laibakta tainaba ai yaningde ninesi. Khara hena phibam lushinba mina mapokta amuk tainabado. Chatnabi oina sonariba wahaini. Lairik haiba iyadane haitaba mani aina karamba pautak pini haibasini lurisi. Nangbu moral support piningasu nangi mawong matauduna ay yaningde. Ay thabuk chakadamne nenisi. Ngaiko chak hisine. Masibu karam ngang nasige. Aning so adumak tawi. Aigi thangliba khongthang kadaidano khangjade. Pabungna sauduna thokibadu ningsinglaga amu isa ithanta nungaijade. Garigi thong hangdoktuna ay manungda famle. Start tawge tawbaga maba muk ningsingai. Yambo suti se khara toina thardi phadon. Exam ayagi tension na marol ama. Lairik sina ama paringai ama muk gyan tasiloi. Medical tamba loire dani. Lairik pabadi loiba yaroi haibaga chap mane. Ado de ekoi su chap mane da. Ado disadvantage amana ekoi na demand mayamgi percentage ta kok sabani. Nakoi gidi ado gidi yaroi doini. Ado di akoi su yawina. O doctor di kya demand daw diye. Ado na oirini. Chirai nong magi tangsila iba. Mina hayeng wai makhoi bor siri makok yam tangi kaina ka haina doini. Sam dhaba yari ko yam nuknar kan. Nangna nuknarido aingonda ni lohong doisi. Atopa ka hongadi. Yam atoparo. Adumayin papu do badogon. Ay nang kagda ni nung sirisi. Hoiba ay sukhangi. Aduna po ay so asukoi ba say yambong natradi ka namta koiroi nung siroi haina mari thamlaktricity thasa dribo. Adudi akoy babung karam kanda tharoge. Matam khara ngai khoda. Matam kyam kuina ngai doiba manju. I nangi wakhal ta sing ngakta bangam deko. Nang ningonda tawram liba mayamse. Hujik phawa pakhom phangba ngamtre. Kangla manungdani Thoibishna Ima maibiya ongta phajana yengbiyu aigi khubak maido soinaba yaba natiko hojik matamse yam lurabani phagadaba ama khandoini maibido suktok sukchin tawraga ichadi anauba hudokpada thawai yam yaujaba malibo chumlamgadaba mali aina hairise hoi ai adugumba madi tawi nupa ahal oigani hek yengbada lemba sawong sada oigani nupada nupani nangini haibada mana pambom tingbini ma hana chongthokpini ado mi si kulei kuchudi oinine hais handaki nupado de mi ngawi sidi kaina hodaba yade marama thokpisilaga bema mi do wang jawine haima madi pamang wang deni nakhoi dagi kha mairam oigani nupa sige mayumse matom ta supokani haizaraga loinaradi mangondagi hena phaba leiro singbu singnaruradine tumit phau mamangda paiba yaroi wow nupa thoktoini ne luhong basu nupa na taksilakani yumgi ahal yauna ahanbadadi pamjadaba nungsidaba sagani kona dine nang yaudradi hingba ngamde hairakani ne he atay ka hairakho ima maibi ai nupa mayam sidagi khandoini koinabagi koinaba
ꯂꯩꯒꯗꯕ ꯅꯨꯄꯥꯒ ꯑꯣꯏꯅ ꯀꯣꯏꯅꯖꯒꯦ ꯑꯩ ꯑꯇꯣꯞꯄ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯑꯩꯅ ꯌꯨꯝꯒꯤ ꯃꯤꯗ ꯏꯃꯥꯟꯅꯕꯤꯒꯤꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒ ꯏꯊꯟꯇ ꯂꯥꯛꯏꯁꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯟꯕꯗ ꯋꯥꯕꯒꯤꯅꯤ ꯏꯆꯥꯒꯨꯝꯕ ꯉꯥꯛꯇ ꯉꯥꯏꯔꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯖꯨꯔꯥ ꯖꯨꯔꯥ ꯉꯥꯛꯇ ꯉꯥꯏꯅꯤꯕꯣ ꯑꯗꯨꯅ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯨ ꯃꯁꯤꯡ ꯍꯟꯊꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩꯗꯣ ꯃꯃꯤꯠ ꯆꯦꯖꯦꯠ ꯑꯃꯨꯛ ꯎꯏꯁꯤꯜꯂꯤ ꯅꯨꯄꯥꯁꯤ ꯀꯣꯏꯉꯥꯎ ꯉꯥꯎꯔꯤꯅꯦ ꯄꯨꯟꯁꯤ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯦ ꯈꯟꯕꯤꯍꯧꯗ꯭ꯔꯗꯤ ꯃꯥꯡꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤꯗꯣ ꯍꯩꯃꯥ ꯏꯃꯥ ꯂꯥꯏ ꯇꯣꯡꯉꯛꯈꯤꯅꯨꯀꯣ ꯋꯥꯔꯤ ꯐꯖꯅ ꯑꯃꯨꯛꯇ ꯁꯥꯟꯅꯈꯤꯁꯤ ꯑꯩꯕꯨ ꯇꯥꯏꯔꯦꯟ ꯃꯅꯥꯁꯤꯅ ꯏꯁꯤꯡꯗ ꯂꯨꯞꯄꯒ ꯀꯟꯕꯤꯒꯗ꯭ꯔꯅꯦ ꯍꯩ ꯑꯉꯥꯎꯕꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯑꯗꯣ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ ꯏꯙꯧ ꯍꯥꯏꯅ ꯀꯧꯅꯦ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯩꯁꯨ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯐꯝꯊꯩ ꯏꯃꯥ ꯑꯩꯒꯤꯁꯨ ꯌꯦꯡꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯌꯦꯡꯊꯣꯛꯀꯦ ꯊꯣꯏꯕꯤꯁꯅ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯔꯝꯃꯤ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯅꯪꯒꯤ ꯅꯔꯝꯆꯠꯇꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯉꯁꯤꯗꯤ ꯂꯣꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯈꯟꯒꯅꯨ ꯑꯩ ꯁꯤꯝꯁꯨ ꯁꯤꯜꯂꯅꯤ ꯇꯥꯏꯡꯗꯤ ꯋꯥ ꯉꯥꯡꯒꯅꯨ ꯅꯁꯥꯒꯤ ꯅꯔꯥꯜꯗꯣ ꯈꯪꯗꯣꯛꯆꯧ ꯑꯩ ꯊꯝꯃꯦ ꯌꯦꯜꯂꯛꯀꯦ ꯈꯟꯒꯅꯨ ꯁꯤꯝꯁꯦ ꯊꯨꯗꯦꯛꯑꯒꯦ ꯁꯤ ꯑꯣꯏꯔꯗꯤ ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯋꯥ ꯂꯧꯕ ꯆꯠꯅꯗꯦꯗ ꯂꯥꯏꯕꯛꯇ ꯇꯝꯂꯛꯇ꯭ꯔꯕ ꯅꯨꯄꯥꯕꯨ ꯑꯩꯅ ꯀꯩꯗꯧ ꯀꯣꯏꯖꯔꯨꯗꯣꯏꯅꯣ ꯏꯕꯦꯝꯃꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯏꯙꯧ ꯁꯤ ꯉꯥꯛꯇꯅꯦ ꯃꯔꯥꯜ ꯀꯩ ꯂꯩꯒꯦꯁꯨ ꯈꯪꯗꯦ ꯊꯣꯛ ꯁꯤꯖꯤꯟꯈ꯭ꯔꯦ ꯃꯀꯣꯛ ꯉꯥꯎꯔꯝꯃꯅꯤ ꯃꯔꯥꯜ ꯂꯩꯕ ꯑꯣꯏꯔꯒꯅ ꯃꯊꯪ ꯅꯨꯄꯤ ꯀꯣꯏꯕꯗ ꯑꯗꯨꯝ ꯃꯥꯏꯅ ꯁꯦꯡꯗꯣꯛꯆꯔꯛꯁꯅꯤ ꯑꯩꯒꯤꯗꯤ ꯗꯈꯤꯅꯥꯗꯣ ꯁꯤꯗ ꯊꯝꯖꯔꯒꯦ ꯍꯣ ꯐꯖꯅ ꯆꯠꯂꯨꯀꯣ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯜꯂꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯀꯗꯥꯏ ꯏꯆꯥꯒꯤ ꯈꯨꯕꯥꯛ ꯑꯣꯏꯗꯣ ꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯏꯙꯧ ꯌꯦꯡꯕꯤꯒꯦ ꯃꯤ ꯈ꯭ꯋꯥꯏꯗꯤ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯌꯦꯠ ꯑꯣꯏ ꯍꯥꯏꯅ ꯈꯥꯏꯗꯣꯛꯏ ꯃꯗꯣ ꯑꯆꯨꯝꯕ ꯅꯠꯇꯦ ꯈꯨꯠ ꯑꯣꯏꯁꯤꯅꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯒꯤ ꯀꯔꯤ ꯊꯣꯛꯅꯤ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯅ ꯈꯪꯒꯗꯧꯔꯤꯕ ꯃꯩꯔꯥꯕꯅ ꯀꯨꯞꯅ ꯌꯦꯡꯕꯤꯌꯨꯀꯣ ꯏꯙꯧ ꯏꯁ ꯃꯄꯣꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯏꯆꯥꯁꯦ ꯅꯥꯀꯟ ꯑꯃꯗꯗꯤ ꯏꯍꯨ ꯍꯣꯏ ꯌꯥꯗꯦ ꯑꯍꯜ ꯑꯅꯤ ꯁꯨꯗꯦꯀꯣ ꯆꯨꯝꯕ꯭ꯔꯥ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯗꯤ ꯑꯩ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯦ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯅ ꯎꯠꯂꯤ ꯑꯩꯅꯁꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯆꯨꯝꯕꯅꯤ ꯑꯩ ꯑꯣꯐꯤꯁꯀꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯀꯪꯂꯥ ꯃꯅꯨꯡꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯈꯔ ꯋꯥꯠꯄꯗꯨꯏ ꯂꯥꯛꯆꯕꯅꯤ ꯏꯁꯥꯃꯛ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔꯅꯤ ꯃꯃꯤꯡꯇꯪꯒꯤꯅꯤ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕ ꯃꯩꯔꯥꯕꯅꯤ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯀꯣꯏꯗꯥꯅꯩꯀꯣ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯀꯦꯅ ꯉꯥꯡꯏ ꯃꯤꯅ ꯃꯥ ꯎꯕꯗ ꯄꯪꯊꯗꯕ ꯌꯥꯎꯗꯦ ꯑꯩꯁꯨ ꯑꯃꯅꯤ ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯑꯉꯥꯡꯁꯦ ꯋꯥꯈꯜ ꯌꯥꯝ ꯆꯌꯦꯠꯅꯩ ꯄꯥꯎ ꯐꯥꯎꯅꯔꯤꯕ꯭ꯔꯣ ꯁꯤꯗ ꯄꯨꯔꯛꯀꯦꯔꯥ ꯑꯗꯨꯗꯤ ꯌꯥꯒꯅꯤ ꯊꯥꯖꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯇꯣꯛꯑꯣ ꯏꯆꯥꯒꯤ ꯗꯁꯥ ꯑꯄꯥꯏꯕ ꯈꯔ ꯂꯩ ꯃꯁꯤ ꯑꯃꯨꯛꯇ ꯈꯨꯔꯨꯝ ꯊꯣꯛꯅꯕ ꯇꯧꯁꯤ ꯐꯤꯚꯝ ꯑꯗꯨꯛ ꯁꯣꯛꯄ ꯍꯧꯅꯕ꯭ꯔꯣ ꯅꯨꯄꯥꯅꯕꯣ ꯅꯈꯣꯡꯗ ꯇꯨꯔꯛꯀꯗꯧꯕ ꯂꯩꯔꯕꯅꯤ ꯃꯥꯕꯨ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯍꯜꯂꯛꯂꯁꯨ ꯅꯪꯅ ꯌꯥꯔꯔꯣꯏꯗ ꯄꯨꯟꯁꯤ ꯊꯣꯡꯖꯥꯎꯗꯤ ꯃꯥꯒꯤꯗꯃꯛ ꯑꯗꯨꯃꯛ ꯍꯥꯡꯗꯨꯅ ꯂꯩꯈꯤꯅꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯑꯩ ꯉꯁꯤꯁꯨ ꯌꯨꯝꯗ ꯉꯟꯅ ꯍꯟꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯃꯃꯥꯡꯗ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯃꯥꯕꯨ ꯀꯧꯊꯣꯛꯁꯤ ꯀꯗꯥꯏ ꯀꯧꯊꯣꯛꯀꯨꯝꯁꯤ ꯀꯗꯥꯏ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯂꯩ ꯃꯟꯖꯨꯅ ꯃꯇꯝ ꯍꯦꯜꯂꯦ ꯄꯥꯎ ꯐꯥꯎꯔꯛꯇꯕꯅ ꯐꯒꯅꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯌꯥꯝꯕꯨꯡꯗ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯑꯣꯟꯈꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯁꯥꯎꯅꯨ ꯑꯩ ꯃꯥꯏ ꯃꯤꯠꯌꯦꯡꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯗꯧꯕꯅꯤ ꯅꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯥꯕꯨ ꯐꯨꯔꯤꯕ ꯋꯥꯔꯤꯁꯦ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯌꯥꯔꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯒꯨꯝꯁꯦ ꯑꯗꯨꯅ ꯏꯕꯥꯅꯤꯒꯤ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯀꯣꯛ ꯁꯥꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯛ ꯌꯥꯝ ꯁꯣꯁꯤꯌꯦꯂꯥꯏꯁ ꯑꯣꯏꯗꯕ ꯋꯥꯈꯜ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯅꯣꯛꯈꯦꯗꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯀꯔꯝꯅ ꯌꯦꯡꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯆꯦꯛꯁꯤꯟꯗꯅ ꯀꯅꯥ ꯂꯥꯛꯑ ꯆꯦꯛꯁꯤꯟꯒꯅꯤ ꯃꯇꯥꯡ ꯃꯇꯝ ꯂꯩꯌꯦ ꯊꯕꯛ ꯈꯨꯗꯤꯡꯒꯤ ꯑꯩ ꯅꯨꯄꯥꯗꯨꯒ ꯀꯣꯏꯅꯔꯨꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯛ ꯌꯥꯝ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯗꯣ ꯀꯩꯒꯤꯅꯣ ꯁꯤꯁꯨ ꯀꯣꯛꯆꯥꯏ ꯑꯃꯨꯛ ꯍꯥꯏꯒꯦꯔꯥ ꯌꯥꯔꯦꯕ ꯇꯣꯛꯄꯤꯔꯣ
matam khara pau phaunarugumse aishune wakhalse pothaba pame khanjin mandana ai oina ngawra chatori tasengna yambungi wakhalso ai khangni ibani haujemak longna leina basunate manju gi waduda mairaba saugale adu kaidorage longna gira longna roi nang aiga koinari aina pamdaba nang amta tawbe yar hojik matam gi nupabu nang na kidaba tawriba khudi thira khangni ai imanabane haridana piklingai de class pulaktana la aba hojik su medical tamina ba loiraban magi su koina ba nupi leijei hengo tawge sune mai nupi da tawru joy ai gi nupi da diyar ai nupi amata ga dum na marup oiraso nong te henga tawa mi shaknate nupa di nupa oina dumak leyo na ayo ai ngakta ba ngamde yambangi wakhalse nongma gi chawkhatta ba sum henjilak padawna tawi nangi de do ngaktani nangna pamjaba nangi apamba aina thingdragana aibu phai ngaude haige natragana ise kokchai Dr. Lenin tanadaba yaroi habiba ai changage hanbiro nupa kana amuguna dawlerige ai unadradi nungaite haina solambi nangna aina la asifau leiduna chatpagi maramse ani shuru kidro atopa anoba ma pamlakpagi natro mi yam leiko ai ikai ko ikai bana aigi nungshiba dei hen banate nangi wakhal engakta bangamde asuk thuna wakhal hongkini haiba nang aigi nungshiba se phagi oina di logan ai nang nataba kana su yeng banate yar ai changi ngai kho hairage phaungam haude mikup ado ningsing lubada aige metlu pirang su mathanta sinthara kanu yade adumak tare ngai jabagi mahi ngasidi phangle pung tare taga dawre ghari yeng lubada mana thongal mayagi dukan da thorakpaga mapa chanarure amtangai bi bayagadra manju ngakna nongdang sida ngasai makai ai nang thoklakpra haina ngairambani phone number su sin kramale try toba khuding switch off tama kai ai se arai pot pukhraba nupi ni ambo ikhang hodana ai ge thamoi se nangna sumna thogairagani nongmata khalude manju nang nongmata di khanthabi ai isa se tofam khangre nangna lapthokibase adugi matam hel atopa kana gumbi amaye matamdo ibani ni yanabagi makhada semba yagadra haina aina khal nangna sumna hongkhido boiragadi kaygi oiruidaba manglan mayam ama aingonda sagadhalamino kumu aiso yambongma matam amada khanjaki hojikti nupaduna helesi natro nang hainingise aigi pibam se uraga nang kemta nungshiba phawdabra nang aigi punsi wari khangi natra aibu thadoklo herambadaine adu pumnamakto laibakta tamlamdre laibak ai am taningde hando ai pot leba lakpani aina hospital da la asu nang de damak lotuna leki aigi thamoina di nangbu shoidana leramgani haiba thajaki hospital da toina la agane miga khana chaina tawbado yaragadi tawbigano aibu uraga mina chibon ngangnabada ai taba ngamde nangtana inakta halaba ai karamtagi minok maisha su khallude ai nangbu nungshiri punsi yoina su nungsiduna legani ibani mafam amda chatkrasi manju nang aigi tung ilo stupid aigi khut ka baiba saradana kai oina urage aise kusi to baya banu pido oina uraba aiso magi khut sadu hek paisil masu sauraduna khupakna thaduna aibu cheramlaga pot lege tawrambadu leidabida jangki haima hojikta dukan thokni na chakhraga kaidore mu kappa changai sibo mathong hoktaba makok chakpado amuk laira hojik imada hai mana panghen henjin baya bro magi wakhal hongnaba kyar khana haiki adu da sunate mi amada su loina bayade phana khandok pasungamde aduga ngasine yam nungshiba amuk sari leram ai thogi usita sariya nakhoi baba kadai chatkre club ki angang taktuna mabu manam tatpa makai phuange usita ba saradana ima tokpiro yar thoran ai mi gi bamangde am ikai che hanjin wa thoklan thokdana tale mana hanbra su hande ai khoi noina dum tumin leisalasi tose kaplan pharabani matam chana khanghoba makok chakpadu da leiragane ichana hayeng kap tana leigadau saruk kaina hoba yam phare adugi saruk ne nanong pido phone to kai yorage hang nani ga punna chatke haibani hoi dawraki lakpada gunai da masu yor on haiki ai lege tawraga pungkhaw he kawra lai somdana thongal da thoi vishna do gari ne mama ne pulap tushin mine
speed phazana thorakpagi yo ma siremi as sidi iba wam thoe kainu pa no sibo hai aina ngasai na thoge haba natra numi dang sida nangna khatli namitu nupa yengaga thorabani na phazare se as kainu pa no nangbo nupi ani tu silaga leire namangda da tro khara hogat bigi di haidene yungaga yengba ngami sibo nupi macha dugi mawong duda pakhat poi kai boi jensen duna gari adu ba hogat pi yenglubada nakanamadi phibam thina koble laibak phaba haigadra makhoi tonglakpa ani di thoidokna sokte hare as khwanga se loin ti ewani ine sokpo yawro ai hospital phaba mating bang so pangjagi ani ais sidi aina ukhiba mi male thoibisna na khanbani medhana nang so hogat piu haibro kok hogalo nabung sina gari di uchinna china hogat piredana matungdane nangna thoba gari ga tongbra yeng kaino ima yadi amale hoi baro angte yeng handak ta paisa jangna semuraga ne amuk kele kai dudi mamal phawada so hanjilam kiroi hotik di sibu imani kaina paisa la parale sendui chabi aisini haina roi dori hoi ima khong thang mangamdre hospital phau chatlurese hakchang daga pai ki towini aina nai kaina ga hairubagi henjilaktana masinu pasi ngobra gayum towini ichi doctor ne yani mangone yenghange nangsu yengjau anaba leiradi doctor manjuda makhoi yimi hanto se changki ge palem acha yadre ko gari sen chalo masine ai sida lekhrani ngamaroi medhana ibungo saunu ko na chelse ngangni ngangoi khangdabani magi hongnabin mabuktadi karimta leiba nate ma chatpa ngamaroi tawbaduda sobige tawbani lana lokhramaal ai hainagi magi bu ichasu sida chak jabala iro najadida dukan se dei pot ama lege tawrambani gari se yare ai sum inselagi mama macha ani do irang langamaga manungda adumak changkhre ai so nupi macha do kadai da no ukhibani male ningsingba thoktabagi wa khaktani tasengna ai sibo kok chakpa misak haibado oirabra haina ithanta khanjari manju yambong haing so do maglakani khitang sokpaga I pawa ma thokpasingai thoibishna na law khongbaduda nupi ahum do koi chenchelame amana ice amuk thombi amana amuk tapna paibi tawrami ngahak leiraga chaina su tapna nem thakre medhana mamit yam thae irang yam phayeba numidang dabu kari khutholak thonu khangdene henmal labani nungshit ki mamang thana ba hekta hotnayeba nungshit mamang thakiba natte kai khangdana aiga wari saram manu padu lambi da thaina badagi pakhat poi kai boy aishu shelar do lekha kibani tawge na tawbana ti gaishu hai naida ni nang ko machin sina khumdoi da tawra dum leini ba machin se ga so amadi phadawni inim pokni mana sariba makhuna nandana thabak haira mannam ta tawra wahaidani ish ningol mawa su chena mandab khanba yawraga loirakpada maya pokpa yaraga aina inem pok sabadi kai gyara ayo as siriam narimi idine phakrabana khalaga manjuna painkiller charagero natraga hospital yorusiro baba su yosila ania as maduna maheli aingamoi ko guli chaba phau kadai no haragan sida hospital la muk chatpa kainaga khong se sune teking khaiti asan as yam chabe na je heweba nahan khai tu sin badana ne sumai na bana teba hidak leiro odi hai khrabani tamphana bema anaba khangzin bahunade hospital yoruraga x-ray ra kari no do lawbana phagadaba mali nangi se tekpadi mande ti adi sumai leiba makti ngamoi namandana khangba ngamloiba as asigi dine yahanaba dum leiraseba yumda su phone tobikro akhoi sida leirani na haidokroba chatpa kam ngamoroi ko ai leibagi di leyo kisu kaidi chakra chasese nang mamona guli lerkani haido maya kaladi chakra pukta tabana phadoini medha nang su sari ngai de khra cha thokna ba tawsi hoi nama
Kaino muk thiriduna? As, tusanbada phone tahobada natana perso muk tahorene. Oi ma, inabaga khangin hejleda sidi. Che, nangi phone dom ta pigera. Minaga khun hobram ta yengi. Ai call do sengiba. Hai mai thakpi, se, ai gis dai tawro. Ai na phone do mari ama leiraga nangak samda yalu dia de ne. Aduga su tahori kain. Sim sinbada oja oibanina nache da nangi anoba number du leiramloi ne. As, yare mama thokro na. Ai yam daningdre ko. Chak so ayukta chase na haibani. Mana khattana numidang oina chase na hekta hairami. Nang ne, nang kaurokano nang. Ai chak tum hauna charuki ge. Chaning cha jong na.